India government amasung suspension of operation su da laiba su group sing matam sangdoknabagi wari sanabada ground rule gi point ani semdok semjin tawbagi matangda yasinaba purakpa ngamdana laire su group ki maikaidagi masagi lengak leijaba union territory gi demanda hirama matada yasinaba purakloi haina news agency amada phongba pau amana hairi pau sina makhata na hai ministry of home affairs MSA amasung su group ani gi marakta wari sanabagi thabak chathari su sangdokpagi matangda point ani da yasinaba ngamdana lairi center ga wari sanakhiba du da yasinadana lairiba point ani dudi sugi ground rule da yariba clause ani haibadi agreement sign tawnabada saruk yariba group singna makhal amata da Manipur gi territorial integrity kaina thabak tawba yadaba amasung su group ki hojik lairiba designated camp taraga mari asi tara da hanthabagi wafam asini camp masing hanthaba asi amadi sugi camp gi mafam hongdok honjin tawbasi su sign tawnabada yariba Jomi Revolutionary Army JRA nakana yaningdri masigi su mathakta su ground rule da yariba Manipur gi territorial integrity da sokada thabak amada tawba yadaba haiba clause asi semdok semjin tawduna Kuki jogi oiba tokhaiba union territory ama sembagi firefta ahongba mata leitaba haiba wafam asina su group ki matangda wari sanabada yasinaba ngamdana lairibani Kumja 2008 ki August kungani thoida Center Manipur government amasung Kuki Jomi amasung Margi insurgent group kunga mangagi makhada lairiba United People's Front amasung Kuki National Organization KNO gi marakta su sign tawnakraba matung chahi khudingi February thada chahi amagi oina sangdoktuna lakhibani pausina makhata na hai su sangdokpagi matang asida kumja 2023 gi May 3 dagi hauduna tholiba irang asi tholakpadagi kumja 2024 gi February dagi su sangdoktana lakhibani Kuki Jo insurgent Group singi oiba to khaiba homeland ama tanuna lakliba sigi waroisin purakpaga loina na hingsa gi thawong sing lepnaba pandamda nakalahungi marakta su agreement sign tawna khibani sugi ground rule matung ina khulai thadoklaga masa masa gi oiba designated camp sing da lairiba amadi makoi gi camp sing solon silaga khulai sing ningthina thamba camp thadoktuna kedar sing koicha chattaba camp sing da chang naina security na yengsinba amadi khulai thadoklaba kedar sing da tha amada stipend oina lupa lising manga piba haiba yauri su group amadi center gi marakta tha sigi mari amasung tare da anirak thokna phamina duna wari sanakhrei wari sanabada yaukhiba mioi amana paugi agency amada hai kumja 2008 ta su group sing agreement tawna khiba du da Manipur gi manungda territorial council ama semba haibasi demand tawbada yaukhibani adubu kumja 2023 gi May dagi thorakliba irang sin amaram oiraga su group singi ground situation chu ahongba lakhrei constitution gi article 239A gi makhada legislature yauba union territory ama oina demand tawrakpani nakal amaram da su group ki mihut amana pawi agency da hai MIC gi mihut singa Delhi da tha sigi mari amasung tareta wari sanakhiba adu da ground rule ase amu hana yengsinuna semdokna bawafam da maru oina wari sanaki aikoi gi maikaidagi oinadi India government na political solution ama puraknaba honariba sida chapchana mateng pangani adubu Kuki Jo singi tokhaiba union territory amagi demand asidi karigumba hiram amatada yasinaba purakloi MIC amasung su group ani gi marakta ground rule gi clause semdoktuna Kuki Jo singi demand asi mai paknaba wafam pukhalakpada wari sanaba asi mangam sadana lairi makata na wari sanaba yanaba karigumba kharada hana yansinaba ama puraknaba thabak lokhatpa mali haina Manipur lenga ke official amana paugi agency asida phongdorakli China na robot ki khulai yauna war exercise pangthokpa haukhre China na India da choba paujel ama pibo oina 1962 da loisin khraba India gi lam manungda robot yaba khulai kaya ga loinana war gi exercise pangthokpa haukhre China gi military PLA na makhoina anoba makhal gi robot gi khulai sing yarba hauji pangtholiba war exercise adu gi video thadorakhibani war exercise asida matam ga chunaraba lan gi khulai oina sijinariba robot dog amadi AI na chingbagi khulai kaya su yauri haidi South Korea da chahi chamaga kungi manungda khwaidai akanba nong chuduna record pumnamak thugaikhre Haukiba chahi chamaga kunlom asigi manungda South Korea da khwaidai akanba nong chubagi record pumnamak thugaikhre haina report amana phongdorakli report asigi matung ina South Korea da July thadagi horakhiba akanba nong lainung sitka loinana churakhiba nong na maram oiraga ichau thokpaga loinana paksana amanga tha kaya thoan khibani ichau asida punna mioi ahumlom sikre aduga mioi lising ama romna safagadaba mafam singda thangdoktuna thamkhre weather report ki matung ina South Korea da makhata na akanba nong chuba yabagi fibam da laibana mari lenaba department sing section na laina bakhangan khre hairi US Army na Australia da Typhoon missile system test tawkhre America gi army sing na ahanba oina Australia da mid range capability Typhoon haina khangnaba missile system ama mai pakna live firing test tawkhre haina phongdoragli handak Australia da US ki army na pangthokiba missile test asi America gi oina ahanba oina atopa laibak ta pangthokpa test amani US army gi thawong asina maram oiraga US amadi China laiba ani gi marakta chawna umkhannarakpagi thawong ama tholakre panbe yabadi Indo-Pacific region da US na Typhoon missile system deploy tawbadi ani sukre ahanbadana US na
Philippines ta Typhoon missile deploy tawkhibani loinana anisuba oina Australia da Typhoon missile deploy tawrakhibani Eurasian Times ki report amagi matungina Australia amadi US ki lanmi singi marakta khwaidagi achoba makhal amagi war exercise su pangthorakpadagi China na kham thengna saurakpaga loinana ungkhatnabagi thabak chatharakhibani hairi Israel gi lanmi na Gaza gi gada kaya huralamkhre Chahiani sujilaglaba Hamas amadi Israel ani ki marakta Gaza da soknaduna lakhiba lan asigi manung chana amukta takhidriba paw ama oina Israel gi lanmi singna Gaza da leiba gada kaya huranduna puramkhre hairi report asigi matung ina Israel gi lanmi singna Gaza gi gada kaya huranduna France Yonthoklam liba asi karigi damakta no thigatlubada lan asigi manung chana pak sana mang takhraба lamsing semgot saganaba honabada gadak hariba sama khala sisi nanaba honarak pathawong amani haina phongdurakli yumthang nariba leiba Pakistan da pak sana thokpa iseng chawda sikhiba migi masing puna chama gamarfu sukre report Yumthang nariba leiba Pakistan da pak sana thokpa iseng chawda sikhiba migi masing puna chama gamarfu sukre haina Islamabad ki media ki report amana phongdurakli report asagi matungina subna gi hokiba pungkun mari gi manungda Pakistan da pak sana kan manong chubadagi miyo yankhai ga mari rom sikhi maru oina Pakistan gi Punjab province ta thokiba ichaw aduna maram oiraga yum kaya pak sana mang takhre loinana miyoi kaya amana safagadaba mafam singda thangdoktuna thamkre hena ngaklibadi pungkun mari gi manungda lepa laitana nong churakhiba aduna maram oiraga Nula lai haina khangnaba turel gi imai khangwang wang khalakpadagi turel asidagi mai kai khangdana pathorakhiba isingna maram oiraga amangata kaya thokhibani report asigi matungina paksana Pakistan ichaw thokpana maram oiraga emergency lauthokpaga loinana public holiday lauthokre loinana safagadaba mafam singda mi thangdokpagi thabak amadi mi kanbagi thabak rescue team kayana kan mamongda thabak chethari haukiba punggun mari asigi manungda ikhang khangawdana tholakhiba ichaw aduda mioi yankhai ga mari sikhibaga loinana punna mioi chaniga kunga taret lomsu chawna aso apan nangkre haukiba numit kharani asigi manungda punna mioi chamaga marfu rom sikhiba adugi manungda angang humpudara rom yauki loinana mioi chamanga romna chawna aso apan nangki Pakistan da haukiba June kunga taruk tagi lepa laitana dong churakhiba ni haina su report asina makhatari US ki first lady Melania Ukraine ki secret agent ni haina social media da viral oirakre America ki president Donald Trump ki loina bi first lady Melania Ukraine ki secret agent ni haina hojik malem sin bathungna social media da viral oikre first lady Melania Ukraine ki secret agent ni haina viral chatliba si Donald Trump na Putin ki sajata chawna ahong balak libasi Melania na maram oiragani phongdorakpadagini report asigi matungina President Donald Trump na Russia gi President Vladimir Putin gi matangna chawna ahom purakhiba si First Lady Melania gi thawrang yamna chawi haina phongdorakpadagi ahanbada America gi social media da Melania Ukraine gi secret agent ni haina phongdoknarakhibani hairi panba yabadi White House ta NATO ki General Secretary Mark Rutte ga unakhibada amada Donald Trump na mahaki loina bi First Lady Melania na maram oiraga Russia gi President Vladimir Putin gi mamai ani longba lamchat khangma ngamkhibani haina phongdokhibani loina na expert sing na mahungdorakpagi matung ina America gi First Lady Melania matam kaya gi mamangdagi Ukraine bu support tawduna lakhiba mioi amani Melania Slovenia da poki Slovenia hariwalam asi mamangda Yugoslavia gi saruk ama oina leirambani adubu kumja 1991 da Yugoslavia dagi Slovenia maning tamba leiba ama oirakhibani hairi loinana 2022 da Russia na Ukraine da landare haiba paw hek phangbaga Melania na social media da maki followers sing the Red Cross ta angamba mateng pangbina basu appeal tawkhibani hairi Israel na Syria da attack chamaga humpurom hena chathakre Israel na haukiba numit mangani rom asigi manungda Syria da attack chamaga humpurom chathaduna landabadagi al-Sara gi laingak momai leiduna chenkre haina report amana phongdoragli report asigi matung ina Israel na paksana landarakpa aduna maram oiraga al-Sara gi laingak na Israel na support tawba drones na leiba mafam singdagi makhoi lanmi sing kauthokhibani ningsingba yabadi Syria da leiba minority drones purup singbu ngaksengani haibagi wasak kaloina na landakhibani hairi America na Taiwan da hanba oina khwaidagi advance oiraba aircraft deploy tawduna thamkre America na Taiwan da ahanba oina khwaidagi advance oiraba aircraft ni hainariba F-15EX Eagle 2 deploy tawrakpadagi China amadi Taiwan ga lan soknaraklagadra haibagi mipaiba chawna poklakhre hairi US na matam pumbada Taiwan gi michangda leptuna lakhibani kariguma China na Taiwan da landarabadi mateng pangani haina su US ki President Donald Trump na phongdokhiba laikhrabani Taiwan na China na landarakpa yabagi khudam changdam kaya phangkhibana maram oiraga US tagi matik mayai leiraba langi khulai $1 billion kaya changna laikhiba su laikhrabani ningsingba yabadi Taiwan hariba leiba ase China na makhoi gi leiba amani haina claim tawduna lakhibani adubu Taiwan masamaknadi China dagi thokhaina leirakpa leiba amani haiduna lakhibani adubu
Leiba ani asigi marakta ka hena unkhanaraktuna lan tholakpa yabagi fibamda lakliba asida America na yeknaba oiriba China gi mayakta leiduna Taiwan de chongshinduna mateng pangba horakhibani hairi. India da aki akhang pirakhiba NATO gi chief Mark Rutte US ki minai ni haina expert sing na fongdokre. Russia dagi makha tana thau leirabadi India da chama tariff thamjilagani haina aki akhang pirakhiba NATO gi chief Mark Rutte US ki makha da leiba minai ni haina malem gi expert kayana fongdorakli. Panba yabadi handak NATO gi chief Mark Rutte na India da chawna ki khang pirakhiba du White House da America gi President Donald Trump ga unaraba matung da pirakhibani magna India khakta natana China amadi Brazil na chingba leibak sing da su tariff thamjilagani haina ki khang pirakhibani magna India China amadi Brazil na chingba leibak sing da tariff chawna thamjilagani haina fongdorakhiba si Russia na Ukraine da landaraba matung da malem gi leibak sing na Russia da thingba kaya thamkhrabasu India China amadi Brazil na chingba leibak sing na thau leiduna na koina na mating pangi haibagi maral da tariff chawna thamjilagani haina aki akhang adu pirakhibani expert sing na fongdorakpagi matung ina NATO gi chief Mark Rutte na India China amadi Brazil da tariff thamjilagani haina aki akhang pirakhliba si taseng namakti diplomatic ki limitation adu lanthoraklabani NATO hariba organization asigi chief foiriba Mark Rutte na NATO gi leibak sing ya yauriba luchingba sing fawba punsin mangamdabagi awaba hojik mayoknaduna leiribani Ningsing bayabadi Russia ga India ga mamang thakta lan gi khulai amadi atai lam kayada amana amagi mating pangna duna lakhibani India na Ukraine gi mayokta kaidongwai da lepkhiba leiti hairi. India na chathakiba operation Sindur gi matung da Pakistan amadi China laiba ani gi marakta faba mari lakhre. Chaisegi haukiba May tha da India na Pakistan gi mathakta akanba mawong da operation Sindur chathaduna landhakibadagi Pakistan amadi China laiba ani gi marakta faba mari thambangam khre hairi. Panba yabadi China na Pakistan bu khulai oina sijinna ngamnabagidamak paktaknana senthang kaya thadaduna lakhibani adumakpu China na Pakistan na mapung fana thajaba thamkhiba leba amadi oikhide India na malengi thakta chawkhalakpa asida yengba ngamlaktabadagi kalak mihoboga loinana India bu namthanaba honabada yumthang nariba leibak Bangladesh amadi Pakistan bu khulai oina sijinnanaba haibasi China gi diplomacy amani loinana Pakistan amadi Bangladesh na chingba leibak sing khulai oina sijinnadrabadi India bu namthaba haibasi China gi oina awaba oirakadaba maramna asigumba lalong asi chatharakhibani haina expert sing na fongdorakli India amasung Russia ani na punduna BrahMos hypersonic missile saragani report India amadi Pakistan laiba ani gi marakta handak chathakiba lana duda India na BrahMos missile sejinaduna landakhiba duda Paksana mangda thoan khraba matung hojik India da lairiba BrahMos missile asidagi hena matik mayai leiba BrahMos hypersonic missile ama India amadi Russia ga puna sanaba thorang paikhatkhre hari report asigi matungina India da lairiba BrahMos haina khangnariba missile ase malengi khwaidagi matik mayai leiriba missile singi manungda amani loinana handak Russia amadi India na punna sarakadariba BrahMos hypersonic missile asi Russia na thajaba khwaidagi advance oire haina launariba air defense system S500 na fawba ngakthokpa ngamloi haina su report asina makha tana fongdorakli Angang poglakpa matamda yaurakpa natraga tairakpa angauba machugi matangda khangminasi Banix Casio ga natraga Banix haiba asi angang poglakpa matamda angangi unsada tairakpan nan lawa waxy creamy natraga cheji oiba polam amani polam asida angang adunam puknungda leiringai gi development gi oiba amasung poklaba matunggi su protective oiba function singlei Banix asi sebaceous gland sing na thorakpa sebam amadi mirolingai chayol kungama thoimuk surakpada tholakpa paradigm cell sing asina develop tawrakliba unsagi cell sing mukupsili gana sabani tha yamna ka hena walingai da arumba yamna wana polakpa angang sing di makhoi gi unsada Banix asi yawrak tabayai chayol kuntragani thoidagina kuntraga taret fawgi manungda tha sudana pokpa angang singdana tha suraga pokpa angang singdagi Banix hena yawrakpa yai Angang poklaklaba matungda Banix asibu angang adugi unsada thambagi kanaba amasung khudongthiba na chingbagi matangda makhada piri Banix Casiosagi mathau angang singna Banix tagi phangba kanaba se mirolingai matamgi matungda su phangi angang amagi unsada Banix Casiosa khajik khaktang pakpana fawba angang poklingai manung amasung matungda su kanahali kanabasing adudi Banix Casiosagi antimicrobial property singna angang adubu delivery gi manung amasung matungda unsagi khudang dagi launarakpa yaba infection singdagi ngakthokpada mateng pangi mamagi punungda leiringai da angangi unsabu angang khawgi mahi sing adudagi ngakthui vaginal delivery mausagi oiba mawongda angang pokpa matamda angang tholakpagi lambi bo lubricant tawduna friction thokpagi chang hanthali
ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯆꯥꯅ ꯊꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯎꯟꯁꯥꯕꯨ ꯃꯣꯏꯆꯔꯥꯏꯖ ꯇꯧꯗꯨꯅ ꯀꯟꯁꯤꯟꯕ ꯑꯃꯁꯨꯡ ꯆꯦꯛꯈꯥꯏꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯎꯟꯁꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯄꯣꯛꯄ ꯃꯇꯝꯗ ꯌꯥꯎꯔꯒꯗꯤ ꯑꯣꯏꯁꯤꯜꯍꯟꯕꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯎꯟꯁꯥꯗ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯐꯪꯍꯜꯂꯤ꯫ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯕꯥꯅꯤꯛꯁ ꯑꯁꯤꯗ ꯀ꯭ꯂꯤꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯀꯛꯅꯕ ꯀꯥꯟꯅꯕꯁꯤꯡꯁꯨ ꯌꯥꯎꯏ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯗ ꯌꯨꯇꯦꯔꯥꯏꯟ ꯔꯞꯆꯔ, ꯑꯦꯝꯅꯤꯌꯣꯇꯤꯛ ꯐ꯭ꯂꯨꯏꯗ ꯏꯝꯕꯦꯂꯤꯖꯝ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨ ꯗ꯭ꯔꯒꯁꯤꯡꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯣꯛꯄꯗ ꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯌꯥꯏ꯫ ꯕꯥꯅꯤꯛꯁ ꯑꯁꯤ ꯑꯉꯥꯡ ꯑꯃꯒꯤ ꯎꯟꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯑꯉꯥꯡꯒꯤ ꯎꯟꯁꯥꯗ ꯃꯇꯝ ꯁꯥꯡꯊꯅ ꯊꯝꯕ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯉꯥꯡꯗꯨꯕꯨ ꯏꯔꯨ ꯁꯥꯗꯣꯡꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯤꯟꯊꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁ꯭ꯀꯤꯟꯀꯦꯌꯔ ꯄ꯭ꯔꯗꯛꯇꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯏꯆꯔꯥꯏꯖꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯀ꯭ꯔꯤꯝꯁꯤꯡ ꯃꯊꯧ ꯇꯥꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯌꯥꯏ꯫ ꯕꯥꯅꯤꯛꯁ ꯑꯁꯤ ꯑꯉꯥꯡ ꯑꯃꯒꯤ ꯎꯟꯁꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯗꯒꯦ? ꯑꯉꯥꯡ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡꯗꯨꯒꯤ ꯎꯟꯁꯥꯗ ꯕꯥꯅꯤꯛꯁ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯛꯍꯟꯗꯨꯅ ꯊꯝꯅꯕ WHO ꯅ ꯔꯤꯀꯃꯦꯟꯗ ꯇꯧꯔꯤ꯫ ꯕꯥꯅꯤꯛꯁꯀꯤ ꯀꯥꯟꯅꯕ ꯑꯗꯨ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯄꯨꯡ ꯈꯔ ꯑꯉꯥꯡꯗꯨꯒꯤ ꯎꯟꯁꯥꯗ ꯃꯗꯨ ꯄꯛꯍꯟꯗꯨꯅ ꯊꯝꯂꯕꯇꯗ ꯐꯪꯏ꯫ ꯑꯅꯧꯕ ꯏꯕꯤꯗꯦꯟꯁꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯍꯥꯏꯖꯤꯟꯒꯤꯗꯃꯛ, ꯀꯪꯍꯟꯅꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯅꯤꯡꯁꯥ ꯍꯣꯜꯍꯟꯅꯕꯒꯤꯗꯃꯛ ꯕꯥꯅꯤꯛꯁꯄꯨ ꯇꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯔꯨ ꯁꯥꯗꯦꯡꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯤꯟꯊꯕꯅ ꯕꯥꯅꯤꯛꯁ ꯀꯥꯁꯤꯌꯣꯁꯥꯒꯤ ꯀꯥꯟꯅꯕ ꯄꯨꯝꯅꯃꯛ ꯐꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ꯫ ꯀꯥꯟꯅꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯅꯕꯒꯤꯗꯃꯛ ꯏꯔꯨꯖꯕꯤꯅꯕꯒꯤ ꯔꯦꯀꯃꯦꯟꯗ ꯇꯧꯕ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯍꯥꯟꯕ ꯏꯔꯨꯖꯕ ꯑꯗꯨ ꯄꯨꯡ ꯈꯔ ꯊꯤꯟꯊꯕꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ꯫ ꯃꯃꯥ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯄꯨꯡ ꯈꯔꯗꯒꯤꯅ ꯆꯌꯣꯜ ꯑꯃ ꯐꯥꯎꯕ ꯏꯔꯨꯖꯕꯤꯗꯅ ꯊꯝꯕ ꯌꯥꯏ꯫ ꯑꯍꯥꯟꯕ ꯏꯔꯨ ꯁꯥꯗꯦꯡꯕ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯊꯤꯟꯊꯕ ꯍꯥꯏꯕꯗꯨꯗꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯎꯟꯁꯥꯗꯒꯤ ꯑꯦꯝꯅꯤꯑꯣꯇꯤꯛ ꯐ꯭ꯂꯨꯏꯗ, ꯄꯨꯛꯅꯨꯡꯗꯒꯤ ꯇꯩꯔꯛꯄ ꯃꯍꯤ-ꯃꯅꯥꯏꯁꯤꯡ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯍꯥꯏꯖꯤꯟ ꯄꯔꯄꯁꯀꯤꯗꯃꯛ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯎꯟꯁꯥꯗ ꯕꯥꯅꯤꯛꯁ ꯈꯔ ꯄꯛꯍꯜꯍꯧꯔꯒ ꯑꯉꯥꯡꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯁꯦꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯕ ꯌꯥꯏ꯫ ꯃꯃꯥꯅ ꯑꯉꯥꯡꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯎꯟꯁꯥꯗ ꯕꯥꯅꯤꯛꯁ ꯑꯗꯨꯕꯨ ꯃꯁꯥꯖ ꯇꯧꯕꯤꯕ ꯌꯥꯏ꯫ ꯅꯥꯎꯊꯤ ꯇꯩꯔꯒ, ꯑꯦꯝꯅꯤꯑꯣꯇꯤꯛ ꯐ꯭ꯂꯨꯏꯗ ꯇꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯕꯔꯊ ꯀꯦꯅꯦꯜꯗꯒꯤ ꯏꯟꯐꯦꯛꯁꯟꯁꯤꯡ ꯀꯟꯇ꯭ꯔꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁ꯭ꯛ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯏꯔꯨ ꯁꯥꯗꯦꯡꯕ ꯊꯤꯟꯊꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯗꯕ ꯌꯥꯏ꯫ ꯑꯉꯥꯡ ꯏꯔꯨꯖꯕꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯑꯃꯁꯨꯡ ꯃꯦꯊꯗꯁꯤꯡꯒꯤꯗꯃꯛ ꯍꯦꯜꯊꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯗꯨꯒ ꯇꯥꯟꯅꯕ ꯌꯥꯏ꯫ ꯑꯌꯥꯝꯕ ꯀꯦꯁꯁꯤꯡꯗ ꯑꯉꯥꯡꯒꯤ ꯎꯟꯁꯥꯗ ꯕꯥꯅꯤꯛꯁ ꯄꯛꯍꯜꯂꯒ ꯊꯝꯕꯅ ꯔꯤꯁ꯭ꯛ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯅꯥꯎꯊꯤ ꯇꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯀꯣꯔꯤꯑꯦꯝꯅꯤꯑꯣꯇꯤꯛꯁꯀꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯕꯥꯅꯤꯛꯁ ꯄꯛꯍꯜꯂꯒ ꯊꯝꯕꯅ ꯕꯦꯛꯇꯦꯔꯤꯌꯦꯜ ꯑꯣꯚꯔꯒ꯭ꯔꯣꯊ ꯗꯤꯚꯦꯂꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁ꯭ꯛ ꯋꯥꯡꯏ꯫ ꯀꯦꯁ ꯈꯔꯗꯗꯤ ꯕꯥꯅꯤꯛꯁ ꯇꯩꯊꯣꯛꯇꯅ ꯊꯝꯕꯅ ꯃꯦꯇꯔꯅꯦꯜ ꯏꯟꯐꯦꯛꯁꯟꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯍꯦꯄꯥꯇꯥꯏꯇꯤꯁ ꯑꯃꯁꯨꯡ HIV ꯒꯨꯝꯕ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁ꯭ꯛ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯔꯤꯁ꯭ꯛ ꯂꯩꯕ ꯌꯥꯕ ꯑꯇꯣꯞꯄ ꯐꯤꯚꯝ ꯈꯔꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯥꯅꯤꯛꯁꯀꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯍꯦꯜꯊꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯒꯤ ꯄꯥꯎꯇꯥꯛ ꯂꯧꯒꯗꯕꯅꯤ꯫